Ngasi ayuk pung mapan ka minit kontrarom taba matamda more da Kuki Millitant ni Chingnaba Singna sniper kapsilakpadagi more police station da SDPO oina Imphal West ke manung san na leiba hawbom maraktagi Singtham Anand tabakta panduna aruba phibam da sokpadagi Leikhidare hiram asigi matangda press na phangba pau amagi matung inna thodok adu more police station gi manung san na leiba more ward number 7 ge Eastern Science School ground da nauna semgat sagaliba helipad da more PS ke SDPO CIS Anand na luchingba police ki team amana yengsinduna leiringai talakta Kuki lalhobani Chingnaba Singna sniper season aduna akanba attack chatharakibani hairi attack aduda CIS Anand ge nanganda panba maru ama thabakta pa phauduna Satkibadagi Kudakta Todok Topam Aduda More PHC da Pukaki Adubu Kahena Sokiba Maramna More Police More Hospital da Leikhidabani Hairi Housing More da Makata na Palm the Todok Tok Tanaba Ahen Police Team Kaya Tajinduna Akan Section Tarang Lokatba Hokre Hairi si Mori sila ko speak masih promotion to laga si na ko le now haje na time mai ko laga si small to na ki paw ma ju to pham de sa si no ai to na chumra landra so chang na le ni ka Facebook te ka tha ka adai khoina sumaina thu ko matam si de koi sam na ai laga ngasi on duty da ni ma lumaga sniper na kapiba na haja thajadaba mo swana tawbisi yam nuaite masi koi amdang review hogi entire security kogi kano se koi policy hai tare kogi masi kitang review to wong change aduga mori si chowa issue mo kan ngasi faw do sum lakpa masi dai si koi na civilian di lair na security faw chang ngam na le pasi matam si kuira bane aduga state ki administrative presence ana koi le hanaba honaba si yang tangai phadaba mathau tai ni khali henna akoi kano si henna koi power si khara sakti khara piraga koi mori gumba churachandpur gi jaga khara da suma sigumba koi na si faude administrative presence yang kanna full fledgedly tawngam daba sigumba obstacle mayama spider unwanted incident thuiba ari maru ba sumba ka hen bali chat pa lam tu no mayam se ongtang di once for all madu control to hon ya pam de la ke digi phong cheri masi thubada anga na masi chu kitang tawragadi mayam penadriba degi samanaba mieng amada su thubada smaina tam tawna ba su ina digi apil se tawjari